Salai gi Smart Society ga Hiram Amattada mari Leinadre Smart Universal Academy Kakching District ke Sekmaijing Khunuk da laiba Smart Universal Academy ga Salai gi Smart Society ga Kumza 2020 gi September 18 dage Hiram Amattada mari Leinadre maram asina society asina thorakpa serol amata school asina chanaroi haina school asigi management committee gi secretary N Sanjoy na phongdorok le Sekmaijing Khunuk da laiba school asida pangthokpa paumi singa unaba amada school asigi management committee gi secretary Sanjoy na 1994 da McBrahin Junior High School haina lingkhatlaba matung 2011 dage Salai gi Smart Society ga khusam naduna chalai rakhiba school ase Salai gi khudong chadaba kaya laibadage 2020 gi September 18 da Salai gi MD Ilangbam Brozen yauba mifam amana School asigi society asiga mari amatada Leinadre haiduna School Management Committee amana chalaiduna lakhe madugi matung COVID ki wanaraba manung phauba committee asina oja amade staff singbu mateng pangduna lakle adubu ngasigi paukse kharaga Smart Society ga mari amatta Lainakidraba school asigi matangda Smart Society na school gi principal headmaster sinba yauna anaubu order ama thoklakpa se ngakta ngamde Loina na hairiba anauba order ase school asida chatnaroi maram asina asigumba class 10 amadi 12 ki examination manungda miyoi kharana school asigi academic atmosphere da ayat apan pirakliba asida state asida lairiba mahiroi loop amade mama mapa singnasu mijeng changbi wai ke paumi singa unaba da saruk yakiba hanage McBrahin Junior High School ge co-founder ke manihar na Salai ge Smart Society ga Hiram Amattada mari Leinadraba school asibo Yonthokpa yanaba Smart Society na tarokli bathavak ase Sekmaijing ge miyam na kaidawungda yaba ngamloi school asina Sekmaijing dage nongmai khong phawbugi amata ngairaba school oibana school asigi damak khul asigi miyam na lepki haike Russia na US da chaksin watham khre Russia amadi Ukraine gi marakta satharakpa lan numit yangkhai ga ni thoini sukibaga loina na US na Ukraine da lan gi khulai mateng pangi haina Russia na maral sidaduna US na tambang amdaba chairak mayok nagane haina Russia gi Vladimir Putin na chaksin watham khre haina Washington Post na report tawre news report asiki matungin na Russia gi lol da iba document title waina Russian concern in the context of massive supply of weapon and military equipment today keep regime haina iduna US State Department ta Washington da lairiba Russia gi embassy gi maikei dagi phongdokhe Moscow na khwaidagi sensitive boiba khulai sing oina yamlaba rocket launcher sing masak khangdok le haire Hiram asigi matang da Russia gi foreign ministry gi wangang loi amana phongdokhibada Ukraine da khulai pibagi matang da United States amadi atopa laibak sing da Russia na diplomatic note sing thakre haiba wafam adu achumba ne adubu message sing adu da yawi hairiba wafam sing adu de phongdokhiba laite Amaromda Russian President Vladimir Putin na Ukraine da sangsiliba mahaki lan asida nuclear khulai sing sizinarakpa yabagi oithokpa lai haina Ukrainian President Volodymyr Zelensky na phongdokhibaga loina na malemgi laiba khudingmak na sem saduna lainaba section watham khre CNN ge Jack Tapper ga loina na pangthokiba interview amada Zelensky na hai Putin na Ukraine da laiba miyam gi punsibu mamal laina khandaba maramna nuclear natraga chemical weapon sing sizinarakpa yai Masi ay khakta natana malem pumbana khangadavane maramde masi asengba pau oidava yai adubu achumbo wafam aduni haike Russia gi oina de miyoi bagi punsi ase karisu natte masi ai khoina khanpham thoe ki gadava natte adubu sem saduna laigadavane masi Ukraine khaki wafam natte malem pumbagi ni khalli haina Zelensky na makata na phongdokhe aroibada tabiri bapum namakpu thagachare